ꯃꯛꯇ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯈꯔꯅꯗꯤ ꯀꯔꯝꯍꯥꯏꯅ ꯃꯥꯒꯤ ꯑꯌꯥ ꯁꯔꯀꯥꯔꯒꯤ ꯃꯈꯣꯏꯒꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯌꯦꯡ ꯃꯥ ꯂꯥꯛꯀꯥꯟꯗ ꯄꯣꯂꯤꯇꯤꯛꯁꯤꯌꯥꯟ ꯑꯣꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯁꯤꯗ ꯂꯧꯈꯤꯕ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯑꯁꯤ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯦꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁꯣꯔꯅ ꯉꯁꯤꯗꯤ ꯑꯆꯨꯝꯕ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯁꯤꯅ ꯑꯦꯛꯁꯄꯣꯖ ꯇꯧꯔꯛꯄ ꯎꯠꯊꯣꯔꯛꯄ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯃꯛ ꯈꯪꯉꯦ ꯑꯗꯨꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ सपोर्ट तो वक्त कर रहा हूँ आइजर साउना लीगल नोटिस अमा थाबसे मसी आइदि थाबन थोक्तबरायना खल्ली हाबदि मियाम पुनमंगना मेसी अकन टीवी दा अदिगी मोबाइल दे पुनमक्ता लो उनरबो ngaktani महेशोरना हाइजिन बनते हबा महेशोरना हाइजिन बनते अदुना मसी अखोइना महेशोरदा मा खोइना तौइबा थबक असे अखोइ मयाम दे सिंगनबनि हाइना लौइ अदुगा अखोइबु सिंगनरबा खुदिमक्से ममा ओइबे अखोइ खुदिमना माइरों यागनि महेशोर मथंगना याबि यारोय महेशोरगी मतुंगदा ममा मयाम अमा लै हाइबसे IGRA साउ थंबिगदबनि